Lamdam asida researcher masing Yamkhat-Hanbagi honaba tangai fadaba lay research yaudana Indiana kaidonungda economic superpower uibang ngamloi haida Danavanjari University ki Vice Chancellor Professor W. Chandababu na phongdorakle Loktak Proto Cluster discover taukiba astrophysicist Dr. Ronaldo Laishram Okpagita wafamasi mahakna phongdokkibane Danavanjari University ki Department of Physics ne sinduna DM College of Science ta pangthokiba thormaduda University asigi Vice Chancellor Professor W. Chandababu na makhatana hai ngasi pangthokliba thoramasida oja mahiroi amade research scholar kayana sarukya duna lecture series amaso pangthokle thoramasina miyamda chauna kanaba piba ngamle lamdam asida research scholar sing masing Yamkhat-Hanbagi tangai fadaba lay masigi damak mahiroi singna aikhoina motivate tawbaga loinana makhoibu makhung sombibagi tangai fadaba lay state asida tongan ba resource person kaya puraktuna mahiroi singa toina interact tawhanduna mahiroi singda research tawningbagi ithel pokhan naba honagadabane lamdam asida layriba institution singnaso masigi thawtang ase lawpham thoe research yautana leibak amana kaidongnungda economic superpower natraga defense ki lamda mangsil thaba leibak ama oibangam loi maramaduna researcher masing Yamkhat-Hanbagi damak chang naina exchange program pangthokpa amade mahiroi singi akhanaba policy program sing paikhatpage tangai fadaba lay lamdam asida mapung phaba research ecosystem ama semgatpa ngamlaba matamado khakta da lamdam asida researcher masing khangdana tholakani hainaso mahakna makhatana phongdorakle masigi ecosystem si Manipur guma state amada sagatragadi ekhoigi economy se masita ahongba porak pasinga moy adar masi am important oiba initiative amani aduna adugi line du dani akhoina national education policy gi lairiba perspectives mayama adagi akhoigi Viksit Bharat 2047 gi government of India gi tawriba kana si initiatives mayama aduga higher education institutions da lairiba Dhanamantri University lairiba oja masingji around 440 faculty members mun hujik lairise sigi mayam sigi strong inspiration ama adagi focus ama akoina darkar layaba aduna madugi mayam du semkatnabagi line dane akoina ngasi khara tawrisisu aduna ngasi Dr. Ronaldo na ngasi seda share tawdorise masi akoigi lairiba research scholars sing sigi tawtati yam hena marai phaba timing amani haina ai thamjage